पाउजेदी युम्फम ओइबा मरुइबा पाउ खराब दे तौजरी सिंघाट ए सिदा कांग्रेस की मिरेप ओइबिनाबा थोरक्ट्रे इंडियन नेशनल कांग्रेस की टिकेट मिरेप ओइनिंगबसिंगना मिरेप से लौबा अमसुंग पिछनबगी अरोइबा पुंगफम हौख्रबा फावबदा सिंघाट असेंबली कॉन्स्टिट्यूएंसी की मिरेप अमा फावबा थोरखिद्रे थाजबा याबा मफमदगी फंगबा पाउना हाय था असेगी तरेता पांगथोकदोरिबा असेंबली कॉन्स्टिट्यूएंसी मंगागी बाय इलेक्शन द इंडियन नेशनल कांग्रेस की ओइना मियोइ तरेत खक मिरेप ओइनबगी से पिखलखे मखोई तारीख की मनुंग द मरीना लिलोंग असेंबली कॉन्स्टिट्यूएंसी दा मियोइ अमममना वांगजिंग टेंथा वांगोई अमसुंग साइटू असेंबली कॉन्स्टिट्यूएंसी दने लिलोंग एसीगी ओइना मिरेप ओइनबा फॉर्म थाजिलखिबा मरी अदुदी खदिजान बीबी एमडी अब्दुल जब्बार खान एमडी अजीजुल हक खान अमसुंग एमडी लियाकत अली खान नि हाइना पाउ असिना मखा ताना हाइरे मिरेप ओइनबकी दमक्ता चे पिसिलखरबा वांगोई असेंबली कॉन्स्टिट्यूएंसी की मियोइ अदुदी एक्स एमएलए सलाम जोइने वांगजिंग टेंथा एसीगी ना मोइरांगथेम हेमंतानी अदुगा साइटू एसीगी ना लेनपिन थांग हाउकेपने हाइरे असेंबली कॉन्स्टिट्यूएंसी मंगा द पांगथोकदोरिबा बाय इलेक्शन असिदा कांग्रेस की टिकेट द कना कनाबो मिरेप ओहेनगदगे हाइबदो हायेंग नोंथिल पुंग अहुम ताबदा मणिपुर प्रदेश कांग्रेस कमिटी की प्रेसिडेंट मणिपुर प्रदेश कांग्रेस कमिटी की प्रदेश इलेक्शन कमिटी की मिफम फमदुना खनागने मिफम अदुदा जानरबा कैंडिडेटसन खंगतलगा इंडियन नेशनल कांग्रेस की सेंट्रल इलेक्शन कमिटी ना रिकमेंड तहुनना थारगनी हाइरे पावसिना हाई मिरेप से पिसिनबगी अरोइबा नुमित अक्टोबर 10 ओइबा मरमना नुमित असिगी ममांगदा पार्टी पुनमकी कना कना मिरेप ओइगदगे हाइबा खमगंगमगने मसक ममिंग दाथोकनिंगदबा पाउगी सोर्स अमना हाई असेंबली कॉन्स्टिट्यूएंसी मंगा असिगी मनुंगदा कांग्रेस ना सीट अहुमदा मिरेप थागतलगा अतोपा सीट अनि अमदि मिरेप थादोकलादबा याई मिरेप थादोकतबा याबा असेंबली सीट अनि अदुदि अमना मिरेप अमदा थोरखिद्रबा सिंघाट असेंबली कॉन्स्टिट्यूएंसी अमसोंग लिलोंग असेंबली कॉन्स्टिट्यूएंसी ने लिलोंग की ओइनदि मिरेप ओइगे हाइबा मियोइ मरांग काइना लei अदुबो बीजेपी ना पुथोकपा मियोइ माइ पाखनदनबगी पांदमदा कांग्रेस ना मसागी मिरेप पुथोकपगी महूत्ता हानदगी हौना मपांगन कल्लगा लैबा इंडिपेंडेंट मिरेप सिंगदे सौगतलबा याई अदुमपो हयेंग पांगथोकदबा प्रेसिडेंट प्रदेश इलेक्शन कमिटी की मिफमगी तुंगदा कना कना मिरेप ओइगदगी अमसुंग करंबा एसीदा मिरेप पुथोकलैदा पुथोकदगे हाइबने सिंगबा चौराकपा अमा खंगलबा याई अमरोमदा बीजेपी नसु लिलोंग एसीदा मखोइगी मिरेप थादोक्तना वारेप लौखरबनी अदुमपो कांग्रेस पार्टी मराई चाइ थानतुना बीजेपी की लेंगा कनब ओइना एमएलए फमदगी रिजाइन तौखिबा अब्दुल नासिर बीजेपी की टीम बी की मिरेप ओहेनगदौरी तौबददी महक बीजेपी की टिकेट मक्ति मिरेप ओइरोय महक नौना सेमखिबा मणिपुर कांग्रेस की टिकेट मिरेप ओइरकबा नत्रगना रजिस्टर तौबा नत्रगना नंगद्रगना इंडिपेंडेंट मिरेप ओइरबा याई हाइरे अतोपा पाउ अमदना निंगोल चकौबा नवेंबर 13 तनी कैलेंडर बोर्ड चलिबा सही सोकलेसिंग अनि कुन असिगी नवेंबर 13 असिना असेंग निंगोल चकौबा नुमितनि आइना कंगलैपा कैलेंडर बोर्ड के सेक्रेटरी जनरल संजत सोराइचमना फोंदोखरे लंफेपट्टा लैबा अकोम लुप के ऑफिस तंगासी पांगथोकिबा पाउगी मिफम अमदा मखाताना छंजितना हाई मणिपुर फोंगबा पाउजे खरादा सही असिगी निंगोल चकौबा नुमित असि नवेंबर 13 नि हाइना गोविंदजी टेंपल बोर्ड की ब्रह्मा सभाना फोंदोकिबा अदु अरानबा युमफम याउदबा वाफमने इंडिया दा फोंगलिबा खुदबाई पंजिका खुदिमक्ता मणिपुर की निंगोल चकौबा असि नवेंबर 13 ताई गोविंदजी टेंपल बोर्ड की ब्रह्मा सभाना सिंदरिबा कुलाई पीएम बक्सिर डायरेक्टरी पंजिका की लमाई चनी यांखैनि पांदसु मणिपुर की निंगोल चकौबा असि नवेंबर 13 नि हाइना पयक्सिंगना इरिबने मरमदुना मणिपुर की ओइना येंगबदा हियांखै की निनी पानबगी पुंगफम असि सही असि ओइना नवेंबर 13 तो ओइफम थोकी हाइदुना इरिबने मागना मखाताना हाइखि ममांगैदा मणिपुर अखंग अहि यामना लैट्रिङैदा अखंगबा अमना हाइरगा मतुंग इलंबा अदु हौजिक्ति ओइद्रे मरम अमदा वेस्ट बेंगल दा फोंगबा पीएम बक्सिर की खुदपाइदा तांगलगा कुथि इबा अमदि थाबाल लौबगी मतम अदु खरा होंदोकपा चुंगने हौजिक रिम्स दा पोकपा अंगांग अमगी कुथि इबा रिम्स की लोंगिट्यूड लेटिट्यूड दा युमफम ओइरगा इनरबने असिगुम्बा मतम असिदा वेस्ट बेंगल की थाबाल येंगलक मणिपुर की निंगोल चकौबा नुमित नवेंबर 13 नि हारिबसि लानगने सही असिगी नवेंबर 13 असिदि यांगै की अहुमनि पानबा तारे यांगै की निनी पानबा पुंगफम हारगदी नवेंबर 13 ताई मरमसिना सही असिगी ओइना मणिपुर की असेंगबा निंगोल चकौबा नुमित असि नवेंबर 13 ओइगने हारिबा यांगै की निनी पानबा असे साइंटिफिक ओइबा थाबालने नुमित असिदा लमदा मसिगी मियामनासु निंगोल चकौबियु हाइनासु मागना मखाताना फोंदोरखि पनबा याबदी गोविंदाजी की टेंपल बोर्ड की मखादा लैबा ब्रह्मा सभाना हंदकता प्रेस तथा थोरखिबा जेरोल अमगी मतुंग इनदि निंगोल चकौबगी नुमित असे नवेंबर 13 हाइना फोंदोखिबा लैख्रबने नौना चानी मरफुमरे पॉजिटिव ओइरे लैखिदबा चामगा सुपना मरी सुख्रे
State asida hokiba pung kun mari asige manungda CAPF ki personnel taraga mapan jauna punna mioi jani marfu mari COVID-19 positive oiba thengna duna apun ba COVID-19 ki case lising taraga mari chahum humdraga nipan yaukre loina active case lising ahum chama ga marfu drahum do yaure aina COVID-19 common control from na thadorpa zero lamana khangal lakle positive oiba thengnari ba apun ba missing lising taraga mari chahum humdraga nipan asigi manungda lising tarama thoi Sadret marfu drama thoi di general population dagine loinana lising ani samga marfu taret na CAPF ki personnel sing ni haire amrom tha state asida nong da hoki ba pungkun mari asigi manung da COVID-19 positive oiba mioi amaso ras medicine da Leikhidaba ka loinana state asida laichat asina positive oiba Leikhidaba apun ba missing chama sukna mari sokre ngasi Leikhidaba mioi asi Impal West district ta ki masagi chahi yang kai gani pan chora ba mioi ne Leikhidaba mioi asi protocol gi matung inna disinfected kap thok pana sing ba thok ta ba thabak sing paikat la batung da aroi ba mathau ma pakthok na ba district authority da sinakre aire mayai ka ba drug lalon ba sing lakshin na ba ordinance state cabinet a jakre drug lalon ba khudimak chahi ani jail da thamba lupa lakh ma fine thian ba yanakre drug ke mayuk to changsin ba lan war against drug mai pakna na ba ki khongthak oina Manipur da satnari ba narcotic drugs and psychotropic substance ND BPS rules hemdokna mayai ka ba truck kona na phara ba mioi ama sahi ani dage mari phokpa jail de thamba amasung lopa lakh ama fine thena na ba ordinance asi phangkiba ngasi phangki state cabinet me phamna aya ba pikre press na phangba pauna hai Manipur da hana chanaramba NDPS rules ke matung inna hana de drug phaba matamda sangyam na phaba natrabade sahi ama phawba jail de thamba natraga na lupa lising tara fine tawbani singba tawramba adu nisaga loina na bo hek phara badi chahi ani dagi mari phawba jail da thamba amasong lupa lakh ama fine tihan bagi matik mayai auraba ordinance adu channa bagi ayaba pikre maragasi da covid positive oiba khangtok na ba paksan na Sero Surveillance Chatthagadouri Manipur da COVID-19 positive case kaya jamna leibagi ayba khangtok na bagi damakta Sero Surveillance testing chathana ba legak na khana ba haure masigi damak seb sabagi thabak lokot ba haure aina director health doctor ke rajona phangdokre Amarom da COVID positive ka hena wangwa mafam chingda mi chathok chasin tawba matam khara thingna ba thabak lekha da lokhot ba hokre aire pausi asik akhanna unaba amada Dr. Rajona ai state asida COVID-19 ki case masing hengalakpa asi yenglaga state asida kaya jam da positive oiba masing leibagi aiba khangtok na bagi damak Sero Surveillance testing ki khuthang da khangtok na ba lekhak na thabak lokhot ba haure masida sinna ga da paket sing thonglaba haure testing asi mapung phana antibody test oina tawgada bane masina kana da virus asi yauri bagi hanan naram laba matung da phakibra aiba khangtok na ba chathagada ba khongthang amane masigi damakta lengak na planning ama tawri masiga surveillance asi chathana bagi damakta October 18 da lengak ke makok thongba sing yauna mifam ama pangthok laba matung da lepnaragani haike Haujik chattariba testing tawbagi mawung asidi kanagumba mihui ama positive oiba thorokpa matamda bhagna haktheng na sokna samnaruba natragana na koina loinaruba miusing adu khaktama khandoklaga tawba test ne Sero Surveillance testing asi karamba matamdagi hogadagi aibasi October 18 gi mifam asida lepnarba yai haike Taiwan stretch the US ki lan ge jahas thojilakpada China na warning tawkre America gi military na chang naina chatpa khongchat amani haiba aduba Taiwan amasung akoiba mafam singbo makhoi gi ni hariba China pu sawanduna ngarang yumsa kaisa numita US ke lan ge jahas ama Taiwan stress phauduna holakre Guided missile destroyer USS Berrina October 13 ngarang mainland China ga Taiwan gi marakta leiriba ising lambi aduda phawraga thojilakhe US Navy International Law na yapa mafam punamakta makhata na paigani hongani amaso operate tawgani aina US Pacific Plate na thokpa statement amana aike madugi mayukta sauraba People's Liberation Army na US ki lan gi jahas aduna lakhiba lambi pumba adu nongthak amasung samudrada track tawki aike maragasi da China gi president na lan gi thorang da mai onchina da lan mising da khangan khre report China ki president Xi Jinping na mahaki lan mising da lan gi damak thorang tawna na ba khangan khre aina state news agency Jinhua nang asi pongdokre lan mising na aroi bi thakta lan gi damakta masa khingda leigedabani lan gi damakta thorang tawbada wakhal amasung energy punamak thadagedabani aina president gi warul adu palladuna Jinhua na haithe Chaukjau city da PLA gi Marine Corps da chatpa mahaki yengchin khokchat aduda China ki president aduna lan mi trop sing chap state ki jathang ingedabani chap chaba aseng balan mi oigedabani loina na mapung phana makoi ba thajaba ohingedabani aike President Xi Jinping ki wangak adu India da atamna na onchilakpadi natkide adumakpo madu ladhak tangam khagi yetnab ama leiringi ki maraktani aina likhul chingna aike amarom da president na wafam adu phongtok ki basi China na yamna maru oina khaliba Taiwan Strait phawdana US Navy ki lan gi jahas ama thawjilakhiba adu ki maram da China na phongtok ki basing adu ga sumatang chanari Vietnam Malaysia Philippines
Brunei amasung Taiwan su makhoi ni hairiba South China sida akaknaba mafum kaya marumbo Beijing ke sovereignty makhada lei haire Nagalamrom da Sire haiduna Yumda putharuroba nupa Masa ama hospital da pukhatuna amuk laikanakre RIMS hospital da layingnaba pukhatluba nupa Masa ama Sire haina death certificate pirakpadagi mathau mangam pangthuknaba thaurang Touringai da mihulli lairi haibadagi amuk khanda layingnaba pukhalakpada Leikhidre Thakdok asiki matangda press na phangba pauda Leikhidaba nupa Masa adu Thoubal district ki manung chanba hairok part 2 kaithel maningdagi elangpul mocha chahi taraga nipan apokpa ningthem kawe Mag haukiba tha asigi taraga humdoi Numidang wairam mayum manakta sagol na Loubukta kaubada sokpadagi ngarang ayuk Thoubal district hospital da pukatuna laikannakhi district hospital asida refer tawrakpadagi RIMS hospital da puduna ngarang dagi auno hospital asigi ICU da thamduna laikannaraba matung ngasi ayupung tara makhairum taba matamda Sire aina death certificate pirakpadagi Yumda putharakhi ngasi Numidang wairam pung ahumrom taba matamda aroiba mathau mangam pangthoknaba maibana khut thabada Leikhidaba nupa Masa atugi Masa Saragat Lerembaga Loinana Mihul Lady Irakpada Leikai nurse ama kauraga yanganbada nurse aduna Irakpagi matung ina kudakta Thoubal district hospital da pukhatke district hospital asina nupa Masa adu oxygen chingba haplaba matung refer torokpadagi sisa hospital da pukhalakpada hospital asi yorokpada sina purakle haina hospital authority imung manungda khangalakibani aire Bengal da Adivasi Nupi ama Loubukta Chinglakpada gang rap Thorktre West Bengal ke East Bardhaman district da Adivasi Nupi amana Masa Sengdokluraga thokibada mahak Loubuk amada Chinglakpada nupa ahumna rep Thorktre aina ngarang police na phangdokre nupa ahum aduga nupi amaga loinarakhi amasung laibak pokpagi Numidang da thabak adu chathabada mahakna makhoiba tengbangki aina assistant superintendent of police rural Dhruba Das na haike Meoi ahum adugi manungdagi masamakpo Adivasi amu oiriba Meoi ama phare rep matam aduda makhoigi mamaising adu loinamak phi amana kopsilli aina makna makha takhe Nupi aduna numit aduki Numidang pung tara makharum tabada mapan Thorktre Yumda hanjilakpada nupi ama yauna Meoi marina bhake magaksamda athopa khulai amana namlaga khamke makhoi na mabu Loubuk amada chingchinki amasung makhoi na rep tawkhibani aina nupi aduna police da piba jabanda phongdokhe nupi adu kalna super speciality hospital da ngarang jum sakesaki ayukta pukhatkre wadhauriba atei phana na bathiri aina ASP aduna aihe Aroibada content sing asigi maroiba pau khara asiba pau tamjariba Manipur local news YouTube channel amade Facebook page asidagi yengpiriba punamak pothagachari loinana channel asin adom da kanarabadi subscribe like and share tawba kawhiganu punamakpu amuka na thagachari